Thasigi tangkundagi kunmanga fauba University Week 2023 Sports and Cultural Meet pangthoklagani hana Manipur University Students Union musuna thokpa zerol amana khangalakle musuna sinduna pangthokadoriba thoram asigidamak saruk yaningba mahiroy singna mari leinaba class representatives tagi thasigi tarat faubada pau phaunanaba musugi cultural secretary amadi games and sports secretary anina thokpa zerol amana hairi pangthokadoriba thoram asigi thoram pareng mari leinaba class representatives tagi phangba yagani loinana event asigi ahoba nimita torch rally amadi interdepartmental mass pass competition su pangthokani haina zerol aduna makhadaragli India Lenga ke Finance ke Additional Secretary Chajan Yadav na iba India's vaccine growth story from Cowfox to Vaccine Maitri haina mingthon malaidik ama ngarang Union Health and Family Welfare Minister Dr. Mansukh Mandaviya na hongnabi matung ina phongkhrei New Delhi ki Pragati Maidan da chathariba World Book Fair da phongkhiba lairik aduda India na COVID-19 hidak puthokna ba honarakpadagina miyam da yenthokpa horakpa phawbagi matangda palli Thorongabari lenana Union Health Minister Mansukh Mandaviya na COVID ki matamda Prime Minister Narendra Modi na laukhiba singthaningai oiba thabak thoram sing paladuna COVID laichat manungda India na puthokchaba COVID-19 ge hidak billion 2.2 kaptuna malemda khwaidagi chawna hidak ke awatpa laihandana miyoi million 3.4 gi punsi kanmangam ki loinana malembi leba kayana COVID-19 ge hidak walakpa matamda India na phangan ki haina panki National Democratic Progressive Party NDPP ki luchingmo aina khankraba Nagaland ki Chief Minister Naifuryo na ngarang Chief Minister ki famdagi resign tawbagi aiba je Governor lagane sanda pisinkraba matung anoba lenga kam semnana ba NDPP ki luchingba Naifuryo na hayeng claim tawba yai hairi pawi source magi matung ina Assam ki Chief Minister Himanta Biswa madi Naifuryo anipun nangasi Delhi yauduna center ki luchingba kayaga unaduna anoba lenga kama semnana ba wa laptop laba yai hairi panbaya badi sit fulaiba Nagaland Assembly ki haidokiba mikhal ki folda apunba NDPP amadi BJP na sit kontra taret phangmangam khibani thasigi taret ta Kohima da Naifuryo na anoba lenga kamagi wasak lawani haina panariba asida Prime Minister Narendra Modi su saruk yarba yai hairi Tripura gi oina BJP amadi IPFT party na sit kontra ni thoi phangduna majority phangkibaga loinana lagliba tangnipanda BJP ki anirak suba lenga ki oina Chief Minister wasak lawraba yai Agartala gi Swami Vivekananda ground da pangthokadoriba wasak lawbagi thoram aduda Prime Minister yauna awang nongpok state chingi Chief Minister amadi center gi masing yamlaba luchingba kayana saruk yagani hairi Kom furupna macet chaithoklamdrabadi furupasi atopa furupna hanthana yengliba asi yenglamloi kom furupna masagi identity mangnadaba thabak thoram khudingmak tawroidabani tawrambat lairagasu madu handokadabani migi phajaba ima adu aigi apopi imani habe yaroi kom unionna kom singbu amato oina punsinduna kom di kom oina adumok legani haina lawribe firabasi UCM na thagale haina UCM gi president Joychandra Konthokjamna phongdokhrei Marang pangthokiba kom phurup ki Barkafle Reju Festival gi nimidang wairam pangthokpa thoramda saruk yakhiba UCM gi president na makataraduna culture yaudaba khunai adudi mutkadaba kuidraba phurup amani haina miobe khunai na longnei pai pusingna thambiramba ikhoigi tanglaba lansing asi mirai roidebani masa masu oiba ikhoina yokhatuna thamatangai fade loinana lamdam ama phurup ama masak takpada culture na atobo thodang lawi haiki Kom furup ki ahalaman singna thambiramba ipanat ipunat ki phazaraba nat ki oiba thabak thorum kaya atopa furup na mingbekhre haina lauriba asi tawroidabani maram chadaba apikpa wakhal thadokadabani kom haiba furup asi yelhau furup ama oiba galinana aikhoi isil inamraktani haiki Mamang tha February kulumdoida Sangit Nata Academy Award fanglakhraba ningobam jadumani singbo achamba khodol piduna kai khumnaba uttuna taramna oppagi thoram pangtokhrei iramda Manipur Artists Association ima sumangila kanutna sinduna association da sigi president B Netasandra Sharma gi Brahmapur nahabam mamolakai da lebe yumda pangtokhiba thoram aduda advisor Sagolsem Tijendra yauna Lila Roy Singh saru yakhi
Thorong mani lenana Sangit Nata Academy Award di Ningombam Jadumani Singna Hai Kibada Bharat ki President gi Sangit Nata Academy Award fambagi pau pirakpa mikup aduda theater gi lamda hotnara khiba kaya adu mahiya le khanjaki bahakna hai performing arts ta leriba khudingmak punsila harga so mapung phadaba adubu masi ima sumangla kamukna pukning thogat piba asina makhata na henna hotnaningbagi ithil piri haiki Hokiba pung kunmarida India da nong namiyoi zani kunmari COVID positive oiba thengnakhi ena sinamaram oiraga miyoi amata lekhidaba yaukide phagalapki changna chada marfudrani pan 10.9 amada lengdana leiri apunba confirm case kotimari lakh ni futaru lising marfutare chani pan kun yokre active case na lising ani chatrat marfudrama thui leiri laina asinamaram oiraga lekhidaba migi masingna lakh manga lising kuntra chatrat bodra manga sukre laina asidagi naba phagalaktuna discharge tokhiba apun mimigi masingna kotimari lakh ni fuma thoi lising yang kai mari chani yang kai mari yokre laina asidagi nga thoknaba vaccine kapthokraba apun mimigi masingna koti chani kun lakh humfu mari lising kuni thoi henkre Malim yu ina COVID laitsana khwaidagi hena sohalaba laibak singi manunda USA na ahanba India na ani subada amadi France na ahum subada leiri awang nongpok state chingi oina Assam na ahanba Mizoram na ani suba amadi Manipur na ahum subada leiri Madhya Pradesh State Government na nupi singidamak lokhalakpa khongthang ama oina Chief Minister Shivraj Singh Chauhan na Larli Bahena Scheme ngasi Bhopal da hawdokadauri state asigi nupi oibi singna sel thumda maning makha tamaga loinana chaba thakpa amadi haksel gi lamda henna phagada nanaba hariba scheme asi hawdokadauri scheme asigi makhada state asigi sahi kulumdegi humpu phawbugi manungda leba nupi singi tha kudingi lupa lising amamam masagi account ta laingakna deposit tawgadauri scheme asigi damak tha asigi taramanga degi mathang tha April gi kuntra fawbada application submit tawhanduna lakliba June tha gi tang 10 degi sel phangan bahoragani hairi Lairik laisu hairaga maraibak mazati nungsiroidabo oiribadi lairik tamdabane hena phai lairik hairaga maraibak maramdam nungsiroidabo oiragadi thainagi lairik laisu su haitaba thang amade arambai pairaga maraibak maramdam ngakadabane haina leiramba mioising aduna hena phai haina Chief Minister N Birana phongdokre Imphal East ki Jamunda nongna saba Yunaco School ngasi Chief Minister no hangnobi matung ina sangakre sangaba thoromda wangangladuna Chief Minister Nongthomen Birana makataraduna Prime Minister Narendra Modi ki Nation Force haiba wafamasi yamna arthaleba wafamni laidik hairaga India gi mayokta amadi Manipur gi mayokta amadi leiminariba akhoi khwai mayokta leiduna thugainaba tamruba mahai oirabadi lairik laisu hairubagi wahan thokkarino maramaduna Prime Minister gi leibakna hanna haiba wafam asigi wahan thok asi yamna maru oi Lairik hairaga Bharat gi against Manipur gi against lairiba ikhoi mayam sibu thugainaba adomna chatkadaba di what is the meaning of having education adunani Bharat ki Prime Minister Modi ji na magi lairiba philosophy topics nation force jati nungsibagi wakhalon maribak ma jati nungsibagi wakhalon uthoknabagi message ni piris adigi amana boarding da leire lairik tamme bondang da mana government ki service doroktan afaba mi oira kanda officer oira kanda natraga paisa paiba mi oira kanda mabu popiriba mama natraga bapa da bu mirai rakadabagi system of education ju koi masi sense to boarding da leiba kanda masi to hone mama mapa kaugada bordi lairik tamuro kari kanda ni aina lairik hairaga aina officer bo oira la kanda ai ma sonmadu imana nga boy the layo ayumda in big again high get the big like kutam do they pam they have any aduna education haiba sidai sigi pot mayams taxi gasi laivaki chana launchat mayam siga punna hobudu bune educated aduna ina marakta sukum yawda ba kangbu du marang marta ina educated illiterate ena ma wording ama ina sinajo akoi gi hindu gi kano do sulai